Manipur College da Ladiba Award Passing Mention Binaba Manipur College Student Union MCSU ki Maikai Dage Mari Lainaba Singi Pukning Chingsilakle Hiramasiga Mari Laina Ngase College asida Pangthokpa Paugi Mifam Amada Union asigi Social and Culture Secretary Laikhura Manithoina Hai College asigi Department Ahum Haibade History Biochemistry Amade Education Department ta Oza Taruk Taruk Laigatabada Haujik Oza Ahum Khaktamak Laire Mamang Chahi Kumja Lisingani Kulumdoigi October Tara Tarukta Union Asigi Thaupuba Singamade Mahire Kayana Hiramasigi Matangda Manipur Lengaki Education Minister ga Unadna Awat po Oza Singase Tabiraknaba Haizakiba Laide Adubu Tha Taret Helaba Asi Fauba Awat po Oza Sing Tarakpa Laitre Oza Laitabagi Awaba Mayuk Naringai Cheragasida College asigi department Marirongi area da laiba building sing sidokibana mahiroi sing class tawfam laitaba amade practical tawfam laitabana chawna khudongcha daba mayuknare Manipur da lairiba college sing asigi manungda khwaidagi pikpa college ama oiriba Manipur college ki supnatagi mahiroi lising aniroma si fawba mapungfana class tawfam laitaba se laibak thibane oirakliba fibama sida mahiroi sing exam thapam phawbu laisilaktre College asida hangliba relief camp asina college asiki gari set ozagi fampham yauna ajobo area ama loksinduna leikibana maram oiraga mahiroi singna thengnariba awaba asigi mathakta hena awaba ohele mahiroi singna thengnariba awaba kaya asigi yengnaga yarabadi relief camp asisu atopa mafam amada hongdokpiyo College asigi awatpa oja sing tharakpa khakta natna lairiba awatpa sing ase mari leidaba singna athubu matamda mention bidrabade lakadoriba May 10 dagi haugadoriba anoba session gi academic process ase MCSU amasong mahiroi singna thingzilagadi hainaso section wa thamlakle oja singi awatpa sing class to khum leitabagi awaba amadi Satra Singh exam thapam leitabagi awaba mayam amasi mayok narbanina college asida mari leinaba department singna college asida thengnariba khudungcha da sing asia athuba matamda miteng changbiduna amadi college asida waliba oja sing thabirakuna amadi relief camp sisu atopa alternative mafam amada hongtokpiraga Satra Singh exam thapam leitriba class thapam leitriba practical thapam leitriba sing asi Satra Singh awaaba khangbiyu kokhanbiyu haiduna hajari adubu akoina hajariba thabak sing asi thabak to othokpiraktaba taragadi hantak lakadoriba May की तारीख कुंदगी हाउना कॉलेज असगी अनौबा एकेडमिक सेक्शन 2024-2025 की अनौबा एडमिशन की प्रोसेस फॉर्म थाब हौदोरिबसा मणिपुर कॉलेज स्टूडेंट यूनियन अमदी महिरोय पुनमगना थिंजिनजरे मरमदी हानगी लेरिबा छात्र लिसिंग अनिरोम सिगी फावबा मैनेजमेंट ओजासिंग एग्जाम थापम क्लास तोफम निथिना मैनेजमेंट पीबा ngamdrikanda अतोपा अहेनबा छात्र लौसिनफम थोके छात्र की पुसि कनबियु हाइबो हम थमजे